ꯌꯥꯝ ꯆꯪꯖꯜꯂꯛꯑꯦ ꯈꯪꯍꯧꯗꯦ ꯃꯤꯠꯅ ꯀꯨꯞꯄꯗ ꯌꯧꯔꯦ ꯇꯣꯈꯥꯏꯕꯒꯤ ꯁꯤ ꯑꯦꯗꯤ ꯇꯣꯜꯂꯣ ꯃꯁꯂꯥ ꯍꯥꯞꯆꯤꯜꯂꯣ ꯇꯣꯠꯁꯤꯜꯂꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯃꯥꯏ ꯇꯧꯒꯦ ꯑꯗꯗꯤ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯁꯤꯗꯗꯤ ꯍꯥꯏꯗꯤ ꯅꯨꯡꯁꯤꯠ ꯑꯐꯕꯁꯨ ꯐꯪꯉꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒ ꯑꯁꯤ ꯊꯥꯡꯒ ꯀꯔꯥꯡꯗ ꯀꯣꯏꯕ ꯂꯥꯛꯏ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯦ ꯋꯦꯗꯔꯁꯤ ꯐꯖꯩꯌꯦꯅ ꯅꯣꯡꯒ ꯈꯔ ꯆꯨꯈꯤꯕꯒꯤ ꯋꯦꯗꯔꯁꯤ ꯑꯗꯨꯝ ꯐꯖꯩ ꯍꯥꯏꯗꯤ ꯋꯦꯗꯔꯁꯤ ꯋꯦꯗꯔꯀꯩ ꯐꯤꯂꯤꯡ ꯐꯥꯎꯏ ꯍꯟꯗꯛ ꯋꯦꯗꯔꯁꯤ ꯔꯣꯃꯥꯟꯇꯤꯛ ꯌꯥꯝ ꯑꯣꯏꯗ꯭ꯔꯣ ꯌꯥꯏ ꯃꯩꯄꯥꯛꯀꯤꯁꯨ ꯀꯃꯦꯟꯒ ꯄꯤꯕꯅ ꯑꯩꯈꯣꯏ ꯊꯥꯡꯒ ꯀꯔꯥꯡꯅꯤ ꯌꯥꯝ ꯐꯖꯔꯦ ꯍꯧꯖꯤꯛ ꯁꯦꯝꯒꯠꯈ꯭ꯔꯦ ꯅꯣꯡꯒꯤ ꯁꯣꯝꯗ ꯐꯖꯅ ꯍꯩꯊꯔꯛꯑꯦ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯆꯦꯜꯂ ꯂꯥꯛꯏꯅꯦ ꯁꯤ ꯌꯧꯁꯜꯂꯦ ꯃꯥꯅ ꯍꯟꯈꯤꯕꯗꯣ ꯇꯨꯝꯔꯒ ꯃꯨꯠꯂꯦ ꯀꯔꯥꯡꯒꯤ ꯚ꯭ꯌꯨ ꯆꯠꯂꯛꯀꯦ ꯃꯌꯥꯝꯁꯨ ꯍꯥꯟꯅꯗꯤ ꯎꯔꯝꯃꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯅꯧꯍꯧꯅꯅ ꯋꯦꯗꯔ ꯁꯤꯒꯤ ꯌꯦꯡꯍꯜꯆꯔꯛꯀꯦ ꯑꯦꯗꯤ ꯍꯧꯖꯤꯛ ꯃꯥ ꯂꯥꯡꯒꯣꯜꯗꯩ ꯀꯨꯝꯃꯛꯄꯅꯦ ꯑꯩꯅ ꯀꯧꯊꯕꯅꯦ ꯊꯥꯡꯒꯗ ꯃꯥ ꯋꯦꯗꯔ ꯌꯦꯡꯉꯛꯀꯦꯅ ꯑꯦꯗꯤ ꯅꯪ ꯁꯤꯒꯤ ꯀꯩꯅꯣꯗꯒꯤ ꯂꯥꯡꯒꯣꯜꯗꯩ ꯄꯨꯡ ꯀꯌꯥꯗꯩ ꯊꯣꯛꯑꯦ ꯂꯥꯡꯒꯣꯜꯗꯩ ꯄꯨꯡ 3:10 ꯑꯣ ꯑꯁ ꯇꯥꯏꯃꯤꯡ ꯁꯦꯀꯦꯟ ꯉꯥꯛꯇꯤ ꯈꯪꯍꯧꯋꯤꯀꯣ ꯑꯁ ꯁꯦꯀꯦꯟꯒꯁꯦ ꯐꯖꯅ ꯅꯥꯟꯅ ꯈꯪꯉꯒ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯁꯤ ꯌꯧꯔꯛꯄꯗ ꯄꯨꯡ 4 ꯈꯔ ꯍꯦꯜꯂ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯃꯉꯥꯅꯦ ꯂꯥꯛꯏꯁꯦ ꯑꯩ ꯃꯅꯤꯡꯗ ꯎꯠꯆꯔꯛꯀꯦ ꯃꯉꯥꯅꯦ ꯃꯇꯥꯏ ꯊꯪꯉꯤꯁꯤꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯪꯂꯦꯝꯕ ꯃꯊꯪꯒꯤꯁꯤꯅ ꯏꯃꯥꯟꯅꯕ ꯃꯩꯄꯥꯛꯁꯤꯅ ꯁꯤꯅ ꯂꯤꯡꯖꯦꯟ ꯊꯣꯏꯕ ꯑꯃꯁꯤꯅ ꯗꯦꯕꯤꯠ ꯑꯗꯨꯒ ꯑꯩ ꯃꯉꯥ ꯀꯔꯥꯡꯁꯦ ꯐꯖꯔꯦꯍꯦ ꯋꯦꯗꯔꯁꯦ ꯌꯦꯡꯉꯨ ꯐꯖꯗ꯭ꯔꯥ ꯑꯩꯗꯤ ꯐꯖꯗ꯭ꯔꯣ ꯐꯖꯩ ꯐꯖꯕꯒꯤꯁꯨ ꯂꯨꯞꯄꯗꯤ ꯁꯣꯏꯗ꯭ꯔꯦ ꯃꯤ ꯑꯗꯨꯝ ꯀꯣꯏꯕ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯊꯥꯡꯒ ꯃꯅꯨꯡꯗꯗꯤ ꯌꯥꯝ ꯀꯟꯅ ꯊꯣꯏꯗꯣꯛꯄ ꯏꯔꯥꯡ ꯂꯩꯇꯕꯅꯤꯅ ꯁꯣꯝꯗꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯉꯥ ꯌꯣꯟꯕ ꯌꯧꯁꯜꯂꯛꯑꯦ ꯏꯁꯤꯡ ꯌꯧꯁꯜꯂꯛꯑꯦ ꯃꯌꯥꯝ ꯏꯁꯤꯡ ꯁꯥꯟꯅꯅꯤꯡ ꯇꯥꯔꯗꯤ ꯊꯥꯡꯒꯗ ꯂꯥꯛꯄꯤꯔꯣ ꯑꯩꯈꯣꯏꯒꯤ ꯆꯤꯡꯉꯥꯡ ꯄꯟꯗꯣꯟ ꯁꯣꯝꯗ ꯁꯨꯝ ꯂꯥꯛꯄꯤꯔꯒ ꯕꯣꯠ ꯇꯣꯡꯕꯁꯨ ꯑꯦꯚꯥꯏꯂꯦꯕꯜ ꯂꯩꯒꯅꯤ ꯑꯁ ꯂꯩꯈꯣꯝꯁꯤ ꯂꯥꯛꯑꯣꯏ ꯑꯦꯗꯤ ꯂꯥꯡꯒꯣꯜꯗ ꯁꯨꯝ ꯂꯩꯔꯨꯔꯒ ꯁꯤꯒꯤ ꯅꯦꯆꯔꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯐꯪꯕꯁꯤ ꯀꯩ ꯐꯤꯜ ꯇꯧꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯃꯥꯏ ꯇꯧꯒꯦ ꯑꯗꯗꯤ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯁꯤꯗꯗꯤ ꯍꯥꯏꯗꯤ ꯅꯨꯡꯁꯤꯠ ꯑꯐꯕꯁꯨ ꯐꯪꯉꯦ ꯐ꯭ꯔꯦꯁ ꯏꯌꯔꯗꯣ ꯏꯁꯤꯡꯒꯁꯨ ꯍꯥꯏꯐꯦꯠ ꯁꯥꯟꯅꯧ ꯂꯥꯎꯅ ꯀꯩꯅꯣ ꯌꯦꯡꯉꯦ ꯀꯩꯅꯣ ꯏꯁꯤꯡ ꯂꯥꯝ ꯐꯪꯉꯔꯣꯏ ꯁꯤꯗꯤ ꯐꯪꯅꯤ ꯁꯤ ꯕꯣꯠꯇꯒꯤ ꯇꯧꯔꯒ ꯇꯧꯔꯣ ꯑꯦꯗꯤ ꯏꯁꯤꯡ ꯂꯣꯛꯇꯥꯛꯀꯤ ꯏꯁꯤꯡꯅꯤꯅꯦꯍꯦ ꯍꯧꯖꯤꯛ ꯏꯁꯤꯡꯁꯦ ꯀꯂꯔ ꯃꯆꯨ ꯑꯃ ꯇꯧꯔꯤꯁꯦ ꯀꯩꯒꯤ ꯃꯥꯟꯒꯦ ꯅꯪ ꯁꯨꯝ ꯈꯟꯕꯗ ꯀꯃꯥꯏꯅ ꯏꯁꯤꯡꯁꯦ ꯏꯁꯤꯡꯒꯤ ꯃꯆꯨꯁꯦ ꯃꯆꯨ ꯑꯃ ꯑꯣꯟꯗ꯭ꯔꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯦꯜꯂꯣ ꯗꯥꯛꯀꯨꯝꯕ ꯈꯤꯇꯪ ꯆꯪꯉꯦꯕ ꯀꯂꯔꯁꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯥꯜꯂꯦ ꯅꯪ ꯈꯟꯕ ꯀꯃꯥꯏꯅ ꯑꯣꯜꯂꯛꯏꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯀꯩ ꯐꯥꯎꯒꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯇꯥꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯏꯝꯐꯥꯜꯗꯁꯨ ꯀꯩꯅꯣꯗꯁꯨ ꯏꯁꯤꯡ ꯊꯨꯝꯃꯤꯗꯅ ꯃꯥꯅꯦ ꯏꯁꯤꯡ ꯍꯧꯖꯤꯛ ꯏꯁꯤꯡ ꯏꯆꯥꯎ ꯆꯥꯎꯔꯤ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯌꯥꯏ ꯆꯨꯝꯃꯦ ꯑꯗꯨ ꯄꯣꯏꯟꯠ ꯆꯞ ꯆꯥꯕ ꯄꯣꯏꯟꯠꯅꯤ ꯑꯥꯗꯁꯨ ꯕꯣꯔꯠ ꯑꯃ ꯂꯥꯛꯑꯦꯀꯣ ꯁꯤ ꯕꯣꯔꯠ ꯑꯃ ꯊꯣꯛꯂꯛꯑꯦ ꯁꯤ ꯀꯥꯞꯁꯜꯂꯛꯑꯦ ꯖꯔ ꯏꯁꯤꯡꯒꯥꯗꯣ ꯈꯔ ꯁꯥꯟꯅꯩ ꯑꯦꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯂꯩꯁꯤ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯁꯤ ꯈꯪꯕ꯭ꯔꯣ ꯃꯅꯤꯄꯨꯔꯗꯗꯤ ꯀꯕꯣꯀꯪ ꯂꯩꯑꯦ ꯃꯣꯏ ꯀꯥꯡꯕꯨꯁꯨ ꯌꯥꯝ ꯆꯪꯖꯜꯂꯛꯑꯦ ꯈꯪꯍꯧꯗꯦ ꯃꯤꯠꯅ ꯀꯨꯞꯄꯗ ꯌꯧꯔꯦ ꯃꯣꯏꯁꯦ ꯊꯥꯡꯒ ꯃꯆꯥꯗꯤ ꯃꯥꯟꯗꯦꯅꯦ ꯂꯥꯛꯁꯦ
ꯐꯖꯔꯦꯗꯣ ꯋꯦꯗꯔꯁꯤ ꯐꯖꯅ ꯁꯦꯠꯊꯔꯦ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯐꯖꯅ ꯅꯨꯡꯉꯥꯏꯌꯦꯕ ꯅꯣꯏ ꯆꯦ ꯑꯃ ꯀꯩꯅꯣ ꯂꯨꯍꯣꯡꯕꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯑꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯀꯥꯈꯠꯂꯛꯑꯦ ꯑꯁ ꯒꯥꯔꯤꯗꯤ ꯉꯝꯃꯤꯍꯦ ꯃꯌꯥꯝ ꯈꯤꯇꯪ ꯁꯥꯏꯠ ꯇꯧꯕꯤꯌꯨ ꯒꯥꯔꯤꯗꯣ ꯍꯥꯏꯕꯅꯤꯗ ꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥ ꯀꯔꯥꯡ ꯆꯠꯄꯒꯤ ꯂꯝꯕꯤꯗꯁꯨ ꯃꯅꯤꯡꯗ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯁꯤꯅ ꯀꯥꯈꯠꯂꯛꯄꯅꯦ ꯉꯝꯗꯤ ꯉꯝꯃꯤ ꯍꯧꯖꯤꯛ ꯈꯣꯡ ꯀꯥꯈꯠꯂꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯣꯇꯦꯜꯗ ꯑꯃꯨꯛ ꯀꯩꯅꯣꯝꯃ ꯆꯥꯕꯒꯤ ꯇꯧꯔꯛꯀꯅꯤ ꯑꯗꯨ ꯁꯨꯝ ꯑꯗꯨꯗꯤ ꯑꯃꯨꯛ ꯀꯥꯈꯠꯂꯛꯑꯒꯦ ꯃꯌꯥꯝ ꯃꯊꯛ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯍꯥꯏꯔꯒꯦ ꯂꯦꯠꯁ ꯒꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯉꯥ ꯀꯦꯝꯕ ꯆꯥꯗꯣꯏꯅꯤ ꯑꯩꯈꯣꯏ ꯃꯉꯥ ꯀꯣ ꯑꯗꯨꯃꯥꯏꯅ ꯀꯦꯝꯕꯁꯦ ꯁꯤꯁꯦ ꯉꯥꯔꯤ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯃꯤꯃꯤ ꯍꯥꯞꯆꯤꯜꯂꯅꯤ ꯇꯤꯜꯍꯧ ꯆꯅꯝ ꯁꯨꯖꯤꯜꯂꯒ ꯑꯗꯨ ꯆꯥꯗꯣꯏꯅꯤ ꯑꯗꯨ ꯃꯊꯪ ꯎꯠꯂꯛꯀꯦ ꯑꯦꯗꯤꯅ ꯈꯣꯏꯅꯤꯀꯣ ꯗꯦꯕꯤꯠꯅꯁꯨ ꯇꯧꯔꯤ ꯍꯥꯞꯆꯤꯜꯂꯣ ꯍꯥ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯑꯁꯥꯕ ꯆꯥꯔꯒ ꯉꯥꯛꯇ ꯆꯤꯜ ꯂꯩꯌꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯍꯥꯞꯆꯤꯜꯂꯣ ꯗꯦꯕꯤ ꯍꯥꯞꯆꯤꯜꯂꯣ ꯑꯦꯗꯤꯅ ꯍꯧꯖꯤꯛ ꯀꯟꯅ ꯈꯣꯛꯈꯔꯤ ꯍꯥꯟꯇꯥꯅꯕꯤ ꯇꯧꯔꯤ ꯗꯦꯕꯤꯠꯅꯗꯤ ꯍꯥꯟ ꯃꯥꯜꯂꯤꯀꯣ ꯃꯁꯂꯥ ꯃꯆꯜ ꯍꯥꯞꯆꯤꯜꯂꯣ ꯈꯨꯂꯣꯏꯗꯤ ꯀꯥꯏ ꯑꯩꯈꯣꯏ ꯁꯨꯝ ꯆꯥꯕ ꯈꯪꯉꯤ ꯗꯦꯕꯤꯠꯇꯤ ꯐꯖꯅ ꯆꯥꯕꯅꯦ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯔꯕꯅꯤ ꯇꯣꯈꯥꯏꯕꯒꯤ ꯑꯦꯗꯤ ꯇꯣꯜꯂꯣ ꯃꯁꯂꯥ ꯍꯥꯞꯆꯤꯜꯂꯣ ꯇꯣꯠꯁꯤꯜꯂꯣ ꯇꯧꯁꯤꯜꯂꯣ ꯑꯌꯥꯡꯕꯤꯗꯣ ꯃꯤ ꯍꯥꯡꯉꯦ ꯗꯦꯕꯤꯠꯅ ꯍꯥꯡꯈ꯭ꯔꯦ ꯊꯥꯎꯗꯤ ꯍꯥꯞꯄꯨꯅꯣ ꯐꯨꯜ 3 ꯌꯥꯎꯕꯁꯤꯅ ꯃꯣꯏꯒꯤꯅꯤ ꯑꯅꯤꯗꯣ ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯍꯥꯞꯄꯕ ꯚꯥꯏ ꯍꯥꯞꯄꯛꯇꯦ ꯃꯩ ꯑꯣꯏꯅ ꯑꯣ ꯇꯣꯜꯂꯣ ꯀꯩ ꯍꯥꯎꯕ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯡꯉꯣꯟꯗꯩ ꯂꯥꯛꯑꯒ ꯁꯤꯗ ꯅꯨꯃꯤꯠꯇꯨ ꯆꯥꯕꯁꯤꯗ ꯑꯦꯗꯤ hào đấy đi để biết hào cho bảo một xả đi tiếp tục rồi tiếp tục xin phải thế một cái sạch xa bằng cho để bị cho một cầm máy tôi à mấy ba cầm máy tôi một đi một trong nào nó tàu được sao tới rồi xí rằng bây giờ kìa đi tới xe lọ tuần đó thank you ngon vì yên sao nữa này ai hiếm một cái gì mà nằm để thân nhiều nói là quân là đúng tháp bậc chân lề nó cái gì cái lùi cái đi đâu ạ liệt mà thằng kia nó liệt lâu thì chả anh nhỉ mà cái lâu thì ôi mồ hôi gì vậy mấy cái ôi cái con này sẽ vào đâu đi Nga bây giờ nhà bao giờ? Anh sugar fresh kì? Second round. bây giờ chắc bây giờ nó rồi rồi Đi chơi rồi. Cái store rồi. Lâu. Sao nằm giáp rồi? Lốp thùng bắp vào. khoai mà nó chỉ dùng khoai mà
ꯆꯥꯔꯨꯔꯦ ꯊꯣꯛꯂꯛꯑꯦ ꯄꯦ ꯇꯧꯊꯣꯛꯑꯝꯃꯦ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯔꯨꯝ ꯑꯃꯨꯛ ꯆꯥꯗꯣꯔꯦ ꯑꯦꯗꯤ ꯅꯪ ꯌꯦꯔꯨꯝꯗꯤ ꯌꯦꯔꯨꯝ ꯑꯃꯨꯛ ꯆꯥꯔꯦ ꯑꯗꯨꯒ ꯁꯤꯗ ꯗꯨꯀꯥꯟ ꯑꯃ ꯂꯩꯌꯦ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯑꯆꯥꯄꯣꯠ ꯈꯔ ꯆꯥꯔꯒ ꯑꯃꯨꯛ ꯋꯥꯛꯀꯤꯡ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯀꯥꯞꯊꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯁꯣꯝꯗ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯉꯛꯑꯦ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯑꯦ ꯃꯊꯛꯇ ꯌꯨꯝ ꯃꯥꯏꯀꯩ ꯌꯧꯁꯜꯂꯛꯑꯦ ꯑꯗꯨꯃꯥꯏꯅ ꯉꯁꯤꯒꯤ ꯋꯥꯛꯀꯤꯡ ꯖꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯌꯦꯔꯨꯝ ꯑꯃꯃꯝꯁꯨ ꯆꯥꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯖꯔꯅꯤꯅꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯆꯥ ꯐꯪꯉꯦ ꯗꯤ ꯍꯔꯥꯎꯔꯦ ꯗꯤ ꯍꯔꯥꯎꯔꯦ ꯑꯗꯨꯗꯤ ꯕꯥꯏ ꯕꯥꯏ